ꯁꯥꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯏꯁꯨ ꯗꯦꯠ ꯀꯣ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯅ ꯐꯥꯎꯕꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯗꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯖꯤꯟꯈ꯭ꯔꯦ ꯀꯣ ꯃꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯄꯨꯋꯥꯔꯤꯗ ꯂꯩꯔꯒ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯒ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯃꯁꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯃꯁꯤꯡ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯌꯥꯝꯅ ꯁꯧꯒꯠꯇꯅꯀꯣ ꯁꯧꯒꯠꯇꯅ ꯑꯦꯕꯤꯄꯤꯅ ꯁꯧꯒꯠꯇꯅ ꯖꯦꯗꯤꯌꯨꯅ ꯁꯧꯒꯠꯇꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯗꯅ ꯄꯥꯔꯇꯤ ꯂꯤꯗꯔꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯥꯏꯁꯤꯁ ꯇꯧꯗꯅ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯃꯤꯒ ꯍꯥꯏꯕ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯑꯣꯖꯥꯃꯁꯦꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯂꯣꯏꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄꯤ ꯑꯥꯔ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯛꯇꯪꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯥ ꯀꯩꯗꯧꯒꯗꯒꯦ ꯈꯟꯕꯒꯤ ꯇꯔꯤꯛ ꯇꯔꯤꯛ ꯂꯩꯔꯝꯕ ꯄꯣꯠꯇꯨ ꯉꯔꯥꯡꯗꯤ ꯍꯦꯛ ꯂꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯖꯤꯟꯈ꯭ꯔꯦ ꯄꯤ ꯑꯥꯔ ꯊꯝꯖꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯁꯤ ꯊꯝꯃꯕꯅꯤ나 CM ꯑꯅꯧꯕ ꯑꯃ ꯀꯣ CM ꯑꯅꯧꯕ ꯑꯃ ꯍꯥꯄꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯉꯁꯤ ꯄꯋꯥꯔꯗ ꯍꯥꯏꯔꯤꯕ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯃꯗ ꯍꯪꯒꯠꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯂꯩꯔꯗꯤ ꯌꯥꯕꯒꯤ ꯅꯤꯌꯣꯝꯁꯨ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯍꯪꯒꯠꯂꯛꯄꯁꯨ ꯌꯥꯏ ꯄ꯭ꯔꯃꯥꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯍꯪꯒꯠꯂꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯑꯗꯨꯗꯁꯨ ꯂꯤꯗꯔꯁꯦ ꯑꯩꯅ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯣꯏꯔꯗꯤ ꯅꯨꯡꯗꯣꯡ ꯐꯣꯟꯗꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯃꯩ ꯁꯠꯇ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯈꯟꯅꯕꯤꯍꯧꯕꯀꯣ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯒꯤ ꯇꯤꯝꯅ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯣꯏꯗ꯭ꯔꯗꯤ ꯁꯔꯀꯥꯔꯁꯦ ꯀꯥꯏꯗꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯇꯧꯊꯣꯛꯀꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯜꯂꯝꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯤꯕꯀꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟꯠ ꯁꯤꯅꯔꯤꯑꯣꯁꯤꯗꯗꯤ ꯇꯁꯦꯡꯅ ꯃꯗꯨ ꯗꯤꯁꯤꯖꯟ ꯐꯖꯅ ꯀꯨꯞꯅ ꯂꯧꯕꯤꯌꯣꯕꯀꯣ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥꯗ ꯁꯤꯟꯊꯣꯛꯄꯤꯌꯣꯕ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯛꯆꯔꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯖꯕ ꯉꯝꯃꯔꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯊꯝꯖꯔꯒ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯊꯝꯕꯤꯔꯣ ꯑꯗꯨ ꯃꯣꯏ ꯃꯁꯦꯟꯒꯤ ꯂꯤꯂꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯔꯛ ꯎꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯦꯃꯥꯟ ꯇꯥꯗꯅ ꯊꯝꯕꯗꯨꯗꯤ ꯃꯃꯥꯡ ꯆꯠꯊ ꯌꯥꯅꯤꯡꯗꯕ ꯂꯩ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯃꯄꯥꯟꯒꯤ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯐꯤꯂꯝꯅꯤ ꯋꯥꯟ ꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯂꯩꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯂꯤꯗꯔ ꯍꯥꯏꯁꯦ ꯋꯥꯟꯁ ꯂꯤꯗꯔ ꯍꯥꯏꯁꯦ ꯅꯣꯡꯃꯈꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯇꯧꯒꯗꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ 5 days ꯂꯤꯗꯔ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯅꯗꯔ 6 days ꯀꯩꯗꯧꯔꯦ ꯁꯁꯄꯦꯟꯗꯦꯠ ꯑꯦꯗꯃꯤꯁꯟ ꯊꯝꯖꯤꯜꯂꯛꯑꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯩꯗꯧꯔꯤꯕꯅꯣ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯔꯤꯅ ꯈꯜꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯈꯔꯅ ꯇꯧꯅꯤꯡ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯔꯕ ꯍꯥꯏꯕ ꯐꯤꯕꯝꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯀꯨꯞꯅ ꯌꯦꯡꯉꯤꯕꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯉ ꯂꯩꯔꯤꯕꯅꯤ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯡꯁꯤꯡꯁꯦ ꯑꯁꯣꯏꯕ ꯆꯥꯝꯃꯔꯛ ꯇꯧꯔꯒꯁꯨ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯅꯕꯗꯤ ꯍꯣꯠꯅꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯁꯣꯏꯕ ꯆꯥꯝꯃꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯏ ꯊꯣꯛꯄ ꯄ꯭ꯔꯖꯥꯗ ꯄ꯭ꯔꯖꯥ ꯊꯣꯛꯄ ꯀꯣ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯂꯥꯁꯇ ꯑꯩꯈꯣই ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯃꯌꯣꯟꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯂꯟꯊꯨꯝ ꯉꯥꯛꯀꯅꯤ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯂꯩꯕꯥꯛꯁꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯈꯨꯗꯝ ꯑꯣꯏꯅ 16 May ꯀꯣ 1977ꯗꯒꯤꯅ 28 June 1977 ꯅꯨꯃꯤꯠ 94 ꯈꯛꯇꯪ ꯊꯝꯈꯤꯕ ꯌꯥꯎꯔꯤ ꯃꯃꯥꯡ ꯆꯍꯤꯗꯀꯣ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯍꯥꯏꯕ ꯄꯤꯌꯥ ꯊꯝꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯇꯦꯟ ꯊꯝꯕ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯔꯕꯅꯤ ꯊꯥ 2 ꯑꯦꯁ ꯄꯥꯔ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯊꯥ 2ꯗꯒꯤꯅ ꯁꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯀꯣ ꯊꯥ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯤꯗꯔ ꯈꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯕꯤꯗꯅ ꯀꯣ ꯁꯣꯏꯈꯤꯕ ꯌꯥꯕ ꯁꯣꯏꯔꯒꯁꯨ ꯃꯈꯥ ꯇꯥꯕꯁꯦ ꯇꯁꯦꯡꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯣ ꯃꯆꯦꯠ ꯃꯀꯥꯏ ꯂꯩꯍꯟꯗꯅ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯤꯁꯐꯨꯜ ꯂꯥꯏꯐꯇ ꯊꯝꯅꯅꯕ ꯍꯣꯠꯅꯖꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯐꯌꯦꯡ ꯇꯨꯌꯦꯡ ꯇꯧꯗꯅ ꯍꯦꯟꯅ ꯁꯥꯡꯗꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯄꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯦꯡꯉ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯣꯏꯅ ꯁꯦꯟꯇꯔꯅ ꯁꯥꯟꯅꯕ ꯂꯤꯂꯥꯁꯦ ꯁꯦꯟꯇꯔꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯗꯥꯏ ꯑꯦꯔꯤꯌꯥꯁꯤꯃꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯤꯁꯤꯖꯟ ꯂꯧꯕ ꯇꯥꯏꯀꯣ ꯏꯀꯥꯏꯕ ꯈꯔ ꯈꯪꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯨꯞꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯏꯁꯨꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯀꯥꯔꯤꯕ MLA ꯈꯨꯗꯤꯡꯃꯛ ꯈꯪꯕꯤꯒꯗꯧꯕꯗꯤ ꯀꯣ ꯊꯥ 22ꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤꯗꯃꯛ ꯁꯄꯣꯔꯠ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯖꯥꯇꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯐꯨꯔꯨꯞ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯇꯦꯔꯣꯔꯤꯁꯅ ꯂꯟꯗꯥꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏ ꯂꯟꯗꯥꯔꯛꯄ ꯄꯣꯠꯇ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯌꯥꯎꯈꯤꯕ ꯈꯨꯟ ꯉꯥꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯣ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯤꯡ ꯀꯣ ꯑꯩꯈꯣꯏ ꯈꯥꯡꯊꯛꯇ ꯉꯧꯔ ꯊꯕꯛꯇꯣ ꯊꯝꯕꯤꯔꯝꯕꯅꯣꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯗꯦꯠ 9/2/2025ꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯉꯔꯥꯡꯒꯤ PR ꯂꯥꯛꯇ꯭ꯔꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ
मरम मैम थोड़ा फाइव तौरी मैम से तौरी मैम से अमतों मियो क्या सूर तीन सेम थिंग चिंगी एरिया क्या फारगे मणिपुर की खुना पैसाउगी फार सिंग तेरोसे थोक तौर मैम की फार से कंपेरिजन तौर येंबीब अखोई कंसेप्ट उरीसी तसेंना हेक्टर है पढ़ाई थोड़ी फतब लेबको जमांसा देन खुन नाचन चाइनाउगी स्टेट लेंगाक नत्रगना सेंटर लेंगाक की सिविल सिक्योरिटी फोर्स ओनसल खुद थागी लेब्रा नत्र कई क्वेश्चन हंगीनेबको हजती लोन है नत्रा हजती खुन नाक चाइनाउगे एनी बदनाम पाने हजती नत्रा मरम इशूजना देन चिंगी कुकी मेंटालिटी कुकी थोड़ा चाही निशांग फाउद हाईवे गेंग लुट तौरप किनेप तौरप मई थारप टैक्सेस मैम इलीगल टैक्स मैम लौर खोल मैम फाउद तासनद उसनद हाँ लाए फाउद कना कना कदम यारोगे तागे फोन हाँ चीफ मिनिस्टर जीरी चपद जीरी चकद मांगी एडवांस कन्वॉय नोई कापद अखोन कापनी है गवर्नमेंट ऑयल टैंकर से अटोप प्रोफेसर मैम फोन नोई काप थुगाई अखोन तौनी का चैलेंज तौर मैम तौर खबरा मैम उड़ीदे जमांग अखोनको जीरी कौन एक्सीडेंट अगांग अहम नुपी अहम यावना फोन किनेप तब हॉस्टेल पुस ओपन मैम हालकान हुंदरप मैम एमएलए साइकोट एमएलए पाउल हाउकिप फोन लमन खुमनी मैम एफआईआर पालेदी है कई खंदे हजिको तौरनी मैम मोर तौरीब इलीगल एक्टिविटी मैम गवर्नमेंट सेंट्रल गवर्नमेंट मनपुर गवर्नमेंट कई एक्टिविटी कई एक्शन लेनेबको मंगाई पोपी एकर क्या याथले पोपी क्या याथले थारमी पोपी याथले है जमांसा थार कना थाबनोबा थारमी जगह कना लेरमगे कना थालीबनोबा थारी सोमदी फाबीदना जमांसा ममांग खर बुक तब खोप यारे तब मैम है हजती कदौरे पोपी चिंगा एकर मंगा याथकरे एकर अनी याथकरे है थारब विलेज फारे रिलेटेड होरब मोई अनी फारे है हाइजनीबको थारम मीन फादब थारमी पोटना मपुंग फारे याथप हयम सोब याथल जगह नुमित क्या चंगरो नत्रा नुमित क्या चंगरो तौरमनी तब थाब होंगे इपा इपुगी पौद कई लिकोन सानब कम साने कांगसी मरुम कोम सानबदो हाँ अगांग मरुम कोम सानबदो को मंगा तौरकान थागा कालसी चाब फुलप तौदो तौदी फटे फिल्म से इशूसी गवर्नमेंट सेंट्रल गवर्नमेंट मणिपुर की इशू मणिपुर स्टेट की लेंगाकी लीडर्स मचा सेंब पिक्चर फैन उठम चंगेबको दिल्ली सेंटर उठम चंगे इशू सीनी है सेंटर फाउद मणिपुर इशूसे खर इंडियन होम मिनिस्टर मणिपुर इरांगी कम्युनिटी मैटे कुकी कम्युनिटी क्रास ने हजनगुब को सूम स्टेट लेंगा मरोन हेगांगुब को सेंटर हेगांगुब खर इशूसे मपान खुद मपान की एक्शन एग्रेशन जाए फॉरेन एग्रेशन जाए बोर्डर फेंसिंग खाद यारे हजनगुब को खर लेगा हजनगुब कंक्रीट डिसीजन खुद खंजनीबको सूम मैमजे लेना जमांगसे बोर्ड काबी इलेक्टेड पर्सन से मतलब मोई सेंब लेबाई खन जाति खन मो खर हजनी यादे यारी मरको खर हेना जीद मेब कमु खर हेना है आगी मखोन कोल हिम कमु खर मसिंग खर यामगी अखोज वाबनेबको हजि फिल्म से हजि पीआर थम्रे सस्पेंड एनिमेशन लेरी को याम अथुब प्रजा लांतक इशू कोई ओरस लाने अथुब लीडर खबीरकान को याम इंतब मणिपुर में फिल्म पाजे अदुना चरान खुरांग सस्पेंड एडमिशन थम्बे थम्रो लाथोख्रबे जमांसा मोई मसेगी मरक डिसयूनिटी मोई मसेगी मरक यूनिटी होइदबा को मोई मसेगी मरक लीडर की क्राइसिस लेबाक नुसीदब को मजाती नुसीदब मागी फम चक्रीन हेन मरुए खनमदुम पोतो यावे हेरसिमदि कन्फर्म होइरबने मदुन मरम गाइनी गसी सस्पेंडेड एडमिशन लाइस नत्रा
aduna ngasai leiri issue matangda constitutional crisis level masak sumoi nam sinjaba ko ase khoi nate praja nate si pose praja na hoji hairi si vote tawduna vote kadana mo de vote ki right pi dana vote kahan bo oitaragadi ko mo masen leader crisis ta nusiladraga PR thamna ko vote ki ban pi ban te ko PR thamagi mohta vote karaga leiri china mo yam singak selu moi tungi future sembiu development sembiu tungi mira no sembiu phokuna mo ko na biu na mo to vote pi do jamangsa adu vote ka sakna mo sai ya da mo masin leader mun nabagi namada sai adu mu chaka thugai kan PR thungala kan center na tawning tawge yadra si tawni abu phani punni tawni kawni thimni tawni mo tawni hai targadi adu mo vote pi mo mathogai le gi ko adu mo vote ka mathogai le gi ko sumla thore aduna yada da mo gana na yada da mo gana opposition ai de ruling ha leite center na si na ekoi 사나무 사나에 흔다라거디 뭐는 맞더라 라거디 아무튼 만나 민을 가는데 그 뒤에 그 들어가 어디 그 뒤에 거기 어바 리저널 파티 무시면 이제 거기 어바 포긴 파티 무시면이 샤리 이래가 나 호로 저기 하리 통당마 뭐 너부디 야야 더블스니 가망사 시여나 야 크루셜로 사이 리싱 아니 홍기 아무 머리 부아리 레바 이파 이푸나 디 람바운드리 nak 탐amba 샤기 culture 자기 이 history 자기 everything 그리는 거 자기 nak 탐저로 도 자티 마 거 브리티시나 바우도 이까이 콘도 울레메 하리 바도 바 history가 이바도 자티 마가 시가 더래 하이레 시니어 25 century 마탐다 하이레 시니어나 पछागर पार फाइन तुले पछागर तालुगा आई बोट कादा दे काल कादा सिका दौरे ओजन लगा मसा मनाव मैम अफा मसा मनाव मैम तुगले मैम जे मामु थुदेगा मतन थुदेक बिलगा मोने तक तौनी हारदुदी अदुदी फरिबा है कुछ लाई दे जमांग को अन साइ एरिया से दि कोई याम कुब खबर हम चंगी जमांग साजु बि सुजे कोई ताइ ताइ लबु यारो हले बि सुजे 5 days absolute majority फंगै दायित्व लेरबा मियोय से NPP की कारैबा NPP की कारैबा मियोय तरल मदगी मोय तरुक लेरे को मोय तरुक मोय NPP की मोय मंगा तरुक लेरे मोय तरल मदगी अमल लेहिद्रगा मोय तरुक लेरे को अदगी तंगा फगन JDU दी कारैबा मोय तरुक की मनु जेदिदा लेबाक थुगाना होना मोय अनि चखरे को कोगी एन सनातेगा अदगी LM खौतिगा चखरे लौरो प्रमाणे मोय चखरे अदगी NPP कारैबा मोय मंगा को अदगी इंडिपेंडेंट कारैबा इंडिपेंडेंट IND कारैबा इंडिपेंडेंट कारैबा मोय अहुमनि मनुंगा अमु चखरे को चखरे खो लौरसि को अदो हेल लेबा मोय इंडिपेंडेंट कारैबा मोय कनसिजु अमु चखरे गांदा गसागी सै कयनु गा हाउक्रेट गिगेन हाबो केनो सिउ चखरे इमिदा लेबाक खो यावरे इंडिपेंडेंट कारैबा कारक पकंबु जे तोवाल थमगा इंडिपेंडेंट कारैबा गा नोसी नोगा निशिकांतगा अदगी कुमो सारको कारोंगिगा जानी तो थोर कांदा गसागी लेबा गमे सकपदि याउदि नमे निपुनि को हानै पदुसु याहाला जिल्लारो सेबको अदबु लेबाकी ओबे सुला कांदि मोसु जेनु जेलो रत्रा अदबु लेहोनि बा NPP की मोय तरुक JDU की मोय तरुक को अदगी NPP की मोय मंगा BJP की मोय हजि देहोनि मोय कुंथाइ दि मनु दमोय मंगा लेबा थुवा चखरे खले बाबु दमोय कुंतौ लेहरे कुंतौ तु मसादगी NPP की मोय तरुक सिम लेरे छगल छले BJP छगलि निकोसि लीडर पाम पाम तो थमगा BJP छगलि ने मोय तरुसे अदगी JDU की मोय JDU कारिबा मोय तरुक सिम मोय तरुकी मनु द मोय मरि छगलि ने जिको छगलि सिबा अदागदि एब्सोल्यूट मेजॉरिटी फंगसा opposition लेहरि जे INC की मंगा जमो लेहरे अदगी लेबाक थुगाने होना बलि यार मोय तरा कुगी तरा चखरे लेहरि जे एब्सोल्यूट मेजॉरिटी फंगा बने को एब्सोल्यूट मेजॉरिटी फंगना मसागी तोंगानबा गवर्नमेंट अमा लेजर अमा सेमदो कांदा लेबाक से इंतप लेबाक पोनो होनबगी महुत्ता सस्पेंडेड एडमिशन थमनबगा आइसि याम चावबो मनदे अचावबो क्राइसिस अम लेरे हाइबने बो जमांगसको असि क्राइसिस ने मरे मोरकांदा थुइबो कोइसु नथै नम होनरे कांदा कदरे अखोइ लेइबो खुनगा पन तक लेइबो इमाइ बेंचिंग तक लेइबो सागी लेबाकी ओने खंजबदुगु बसिएसो लेइबो एनी काइंड ऑफ सिविलियन में आम हिंदी तक सागी हेन हरासमेंट बियो याबो मोंगोदा ताहन बसिदि ओ जमांगसा मसिगी सोम रेस्पोंसिबिलिटी मसिगी रेस्पोंसिबिलिटी से मसिगी दायित्व से मसिगी मनि दायित्व कनाला फोन थोके बसे मसि साइ खामदा हंगम चांगेबको अन प्रजा सिंगिदि हजे सिनि भोट कार बजिंगिना लेबाक थुगाइना बगी अगेंस्ट दा लेबाक थुगाइना होने पर मिचम हरकसिनि अगेंस्ट दा थबक तबन नंदबो तारगदि प्रजा सिंगी दायित्व से बोनो हम थोएको अन एनी इशू मा फतवा इशू मा थोक मतंदा मदुगी दायित्व खुदिमक से ngasi manung de langiba leba usiba mandro kan musu da telefon thuk ne ha sam sam khamun thu ewa jamang sadana lebi suji khoya kun hajira ro yam sam hajira ro ba sa ju lebi suji ekoi suspended dum thombre governor amagi president power da at any time ko
ꯑꯗꯩ ꯀꯥꯏ ꯃꯁꯤ ꯍꯪꯂꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝ ꯔꯨꯝ ꯂꯩꯔꯤ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯌꯦꯡ ꯍꯜꯂꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯌꯥꯏꯀꯣ ꯃꯥ ꯉꯥꯏꯅꯔꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯃꯌꯥꯝꯅꯀꯣ ꯃꯌꯥꯝ ꯍꯥꯏꯅꯔꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯍꯪꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯈꯤꯕ ꯃꯇꯝꯁꯤꯡꯒꯤ ꯋꯥꯔꯤ ꯀꯣ ꯗꯦꯟ ꯑꯃꯅ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯥꯡꯗꯗꯤ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯑꯃ ꯄꯥꯜꯂꯒ ꯁ꯭ꯇꯦꯠꯇꯅ ꯂꯩꯉꯥꯛ ꯑꯃ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯑꯃ ꯄꯥꯜꯂꯀꯥꯟꯗ ꯌꯥꯅꯔꯛꯇꯕꯗꯒꯤ ꯀ꯭ꯔꯥꯁ ꯊꯣꯛꯂꯛꯄꯗꯒꯤ ꯊꯝꯒꯦ ꯊꯝꯕ ꯀꯥꯡꯕꯨ ꯁꯨꯝ ꯌꯥꯎꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯗꯁꯨ ꯕꯤꯖꯦꯄꯤꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯕꯤꯖꯦꯄꯤꯅꯤ ꯑꯗꯨꯁꯨ ꯈꯛꯇꯪ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯇꯥꯏꯞꯇ ꯂꯩꯔꯤꯅꯤꯀꯣ ꯃꯦꯖꯣꯔꯤꯇꯤ ꯃꯣꯏꯅ ꯍꯦꯜꯂ ꯂꯩꯔꯤꯕꯅꯤ ꯃꯣꯏ ꯃꯁꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯔꯥꯏꯁꯤꯁꯅ ꯃꯣꯏ ꯂꯤꯗꯔꯁꯤꯞ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃꯅ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯀꯥꯟꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒ ꯇꯨꯔꯦꯡꯒ ꯉꯥꯎꯍꯜꯂ ꯊꯝꯕ ꯊꯕꯛꯇꯨꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯁꯦ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯉꯁꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯗꯃꯤꯁꯟ ꯊꯝꯃꯀꯥꯟꯗ ꯗꯥꯏꯇ ꯂꯧꯍꯜꯂꯤꯕ ꯃꯣꯏꯁꯤꯡꯗꯣ ꯃꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯎꯅꯕꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯈꯟꯕꯤꯗꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯀꯣ ꯃꯌꯥꯝꯅ ꯌꯥꯅꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯤꯗꯅ ꯂꯩꯔꯤꯕ ꯀꯣꯔ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗ ꯊꯝꯅꯅꯕ ꯍꯥꯟꯅꯒꯤ ꯐꯨꯔꯨꯞ ꯖꯥꯇꯤ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯣꯏꯍꯟꯕꯤꯔꯛꯎ ꯀꯣ ꯑꯗꯨꯒꯤ ꯑꯁꯥꯗꯨ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩꯈꯣꯏ ꯐꯌꯦꯡ ꯇꯨꯔꯦꯡ ꯌꯥꯝꯅ ꯂꯝꯕꯤ ꯋꯥꯍꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯣꯠꯁꯛꯁꯦ ꯇꯧꯕꯤꯗꯕ ꯐꯩ ꯃꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯅ ꯄꯨꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯪꯁꯦ